Singna Lumlaga Landarakpada Assam Rifles ki personnel ani siri. Ukhrul district ki Ukhrul PS station akonba Nungshang Khong Da Shakhangdaba Singna Lumlaga Nifusuba Assam Rifles ki convoy amada Landarakpada AR personnel ani laikidre Shakhangdaba Singh ambush laikidraba personnel ani adudi warrant officer Balwant Singh amadi rifleman CM Singni ambush ki thodo adu Nifusuba Assam Rifles ki convoy kangbu aduna nungthil pung amaga minute kunthra rom tarakpada ambush tarakliba mafam adu fauduna lakpada Shakhangdaba Singna bongi landa chatharaklaba matungda chingthaktagi nongmai kapsenduna landa rakhibani thodo adu da soklaba AR personnel adu Imphal da layingnaba thorang tawki adubu makhoigi fibam lusilakpadagi sangsata leiba Assam Rifles ki camp ta pushilaga layingki adubu asokpana maram oiraga AR ki camp manungda laikhidi ambush tarakhraba matungda ahenba Assam Rifles amadi Central Force singchang sinduna ambush tarakliba mafam adugi akoibada pak sana thiba humbagi thabak chathakre hauzik fawbagi oina ambush tarakliba kangbu amadi makhoida pamdaba makhoigi pandam khangba ngamdri amaramda manipur gi home minister ke govindasa nifusuba Assam Rifles ke convoy amada Shakhangdaba Singna Landarakpada AR personnel ani laikidaba nungaitaba phongdurakli mahakna makha taraduna asigumba makhalgi thodog asi state asida santi amasung tangdu leitaba fibam kaihananaba chatharakpa thawungni security force ki maikaidagi ngasigi ambush ta chenaba masak khangdokpa amadi angi thongda cherak pihanabagi lokhatfam thokpa khongthang lokhatkani haibagi thajabasu phongdokhi pawgi likhul amagi matung ina nifusuba AR gi kangbu adu Nungshang Khong tamna ising loba lakpani makhoina Nungshang Khong yorokpada chingthaktagi afaba makhalgi nongmai paiba Shakhangdaba Singna nongmai kapshilakibani hauzimaki oina ambush tarakliba kangbu adu masak khangba ngamdri intelligence report ki matung inadi Asian Eastern Blank ki Kadar Singna chathaba ambush oigani haina launari Shakhangdaba Singh aduna chingthaktagi nongmai kaptharakpa aduda Assam Rifles ki maikaidagi su handuna pungkhai amarong khuthoknaki AR gi maikaidagi lengjumda thamlaga kapayaba rocket fawba sizinaduna attack tarakliba kangbu aduda khud hanki adubu ambush tarakliba kangbu adugi maikaida asok apan yaukibra haibadu hauzik fawgi oina khangba ngamdri ambush ta laikhidraba AR personnel anigi hakchang numidang athengbada Rims Hospital da yorakri hairi manak nakpada leiba khunja singi matunginadi ambush tarakliba mafamgi akoibada akanba mawungda nomai kapnaba amadi bom chingba pokhaibagi makhol hanjin taba phangki Ukhrul district headquarter dagi kilometer 13 lom lapna leiba Nungshang Khong natraga Lumsang Turel haraga khangnariba National Highway 202 paringda leiba khulasigi manak nakna Shakhangdaba Singna ambush tarakpa asida manak nakpa labuk singda lau panthagi lau shuduna leiba khunja sing nongmai kapnabagi makhol tabadagi safagadaba mafamda chenaki hauzik fawgi oina ambush asiga mari leinana Assam Rifles ki maikadagi natraga security authority dagi warol amata thadorakpa leitri ambush tariba kangbu aduki maikaidagi makhoina tawbani haina claim torokpa leitri hairi